Imphal turel lounamban kaibadagi Nagaram amasung Dewlaland khanghoudana haijillakkhiba eshing adu mayoknaraga Chenthokpa Ngamdana Leihouba chahi digi makha leiba Angang taruk Amadi Ahal kuntaruk Manipur Police amadi Central Force ki team amana rescue Toukhre asino minung mamatung pung ani makhairong tabatu waida Nagaram amasung Dewlaland eshing chawbagi chang khangin hengalakpadagi miyoi kya thokpa ngamdana leihouki Pawasi hek tabaga Manipur Police amadi Central Force ki team amana mafam aduda khonglei thuna changsinduna rescue operation adu chathaba hauki Maduda ahal loiraba miyoi kuntaruk amadi chahi marigi makhada leiba angang taruk punna miyoi kuntrani thoi adu kanma ngamkhibane mafam ani asida punna miyoi humfurom panduna leiri haiba khangma ngambaga loinana rescue operation asi makha chathare Tim maduna megaphone sijanaduna thorakpa ngamdana leiriba mi singadu thireba matung gari gi tube sing pusilaga mi singadu kankhibane drone gi mateng lauraga pallaga leihouba miyoi sing thiba amadi rescue tawbagi thabak akan mamongda chathaki hainasu pawasena makha tare Cái xuống tôi đấy.